ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯏꯃꯤꯡ ꯑꯩꯒ꯭ꯌꯥ ꯀꯧꯖꯩ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯑꯁꯤꯅ ꯆꯍꯤ 5-6ꯇ ꯉꯥꯏꯔꯤꯉꯩ ꯃꯇꯝ ꯑꯗꯥꯏꯗ ꯁꯥꯗ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ꯫ ꯂꯩꯅꯕ ꯌꯨꯝ ꯏꯪꯈꯣꯜꯐꯥꯎ ꯂꯩꯔꯛꯇꯕꯗꯒꯤ ꯇꯦꯔꯥꯗ ꯚꯔꯥ ꯑꯃ ꯊꯤꯔꯒ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯆꯥꯒ ꯑꯩꯈꯣꯏ 3 ꯂꯩꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯌꯨꯝ ꯏꯪꯈꯣꯜ ꯂꯩꯖꯔꯝꯃꯤ꯫ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯨꯝꯅ ꯊꯣꯛꯎ ꯇꯝꯂꯝꯕꯒꯤꯔ ꯀꯔꯤꯅꯣ, ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯃꯥꯒ ꯊꯪꯅ ꯑꯀꯟꯕ ꯂꯩꯅꯥ ꯑꯃꯅ ナꯔꯛꯄꯗꯒꯤ ꯂꯥꯌꯦꯡꯕꯗ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯀꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯁꯨ ꯍꯤꯡꯅꯕ ꯄꯥꯝꯕꯩ ꯊꯤꯔꯛꯄꯗ ꯏꯝꯐꯥꯜꯗ ꯚꯔꯥ ꯑꯃ ꯊꯤꯗꯨꯅ ꯔꯤꯛꯁꯣ ꯊꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯣꯛꯇꯣ ꯃꯔꯥꯡ ꯀꯥꯏꯔꯤꯕ ꯑꯁꯤꯒꯨꯝ ꯑꯣꯛꯇꯣꯗꯤ ꯀꯌꯥ ꯊꯧꯅꯔꯝꯗ꯭ꯔꯤ꯫ ꯑꯅꯝꯕꯅ ꯔꯤꯛꯁꯣ ꯉꯥꯛꯇ ꯑꯣꯏꯅ ꯊꯧꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯔꯤꯛꯁꯣ ꯊꯧꯗꯨꯅ ꯌꯨꯝꯕꯨ ꯄꯨꯒꯗ꯭ꯔꯥ, ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯚꯔꯥ ꯀꯥꯕꯨ ꯊꯤꯒꯗ꯭ꯔꯥ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯇꯣꯏꯅ ꯄꯦꯁꯦꯟꯖꯔ ꯄꯨꯔꯒ ꯂꯥꯛꯄ ꯂꯝꯕꯦꯟ ꯑꯃꯗ ꯑꯩꯁꯨ ꯃꯤ ꯊꯤꯜꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯁꯨ ꯇꯥꯔꯝꯗꯥꯏꯒꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯡꯁꯨ ꯅꯨꯃꯤꯗꯥꯡꯒꯤ 9ꯃꯨꯛ ꯇꯥꯔꯦ꯫ ꯑꯩꯅ ꯑꯁꯨꯝꯅ ꯔꯤꯛꯁꯣ ꯑꯗꯨ ꯊꯧꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯔꯤꯛꯁꯣꯒꯤ ꯆ꯭ꯔꯦꯟ ꯑꯗꯨ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯄꯨꯡꯉꯛꯑꯝꯃꯤ꯫ ꯀꯔꯤꯅꯣ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯒꯤ ꯔꯤꯛꯁꯣꯒꯤ ꯆ꯭ꯔꯦꯟ ꯑꯁꯤ ꯄꯥꯛ-ꯄꯥꯛꯇꯤ ꯇꯥꯒꯟꯗꯕꯅꯤ꯫ ꯉꯁꯤꯅ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯑꯩꯁꯨ ꯀꯨꯝꯊꯔꯒ ꯆ꯭ꯔꯦꯟ ꯑꯗꯨ ꯁꯦꯝꯒꯦ ꯍꯥꯏꯗꯨꯅ ꯄꯥꯛꯊꯕ ꯍꯦꯛ ꯍꯧꯔꯛꯄꯗ ꯔꯤꯛꯁꯣ ꯃꯈꯥ ꯑꯗꯨꯗꯒꯤ ꯂꯝꯕꯦꯟ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯁꯦꯟꯗꯟꯒꯨꯝꯕ ꯇꯣꯡꯉꯒ ꯍꯥꯊꯨ-ꯍꯥꯊꯨ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯦꯟ ꯖꯒꯥ ꯑꯗꯨꯗꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯎꯈꯤꯗꯦ꯫ ꯂꯥꯞꯇꯛꯅ ꯃꯤ ꯆꯠꯄ꯭ꯔꯥ ꯌꯦꯡꯕꯗꯁꯨ ꯂꯝꯕꯦꯟ ꯑꯗꯨꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯠꯄꯁꯨ ꯎꯔꯛꯈꯤꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯂꯥꯛꯈꯤ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯧ ꯑꯗꯨꯗꯤ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯅꯣꯡꯃꯇ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯊꯦꯡꯅꯔꯛꯈꯤꯗ꯭ꯔꯤ꯫ ꯐꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯍꯜꯂꯛꯄꯁꯨ ꯃꯌꯥꯎꯏ꯫ ꯂꯝꯕꯦꯟ ꯑꯁꯤꯁꯨ ꯅꯨꯃꯤꯠ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯆꯠꯂꯤꯕ ꯃꯐꯝꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯕꯨ ꯀꯔꯤꯅꯣ? ꯐꯔꯦ, ꯑꯩꯒꯤ ꯇ꯭ꯔꯦꯟ ꯑꯁꯤ ꯊꯨꯅ ꯁꯦꯝꯃꯒ ꯌꯨꯝꯗ ꯆꯠꯍꯧꯔꯒꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯇꯥꯔꯛꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨ ꯍꯥꯊꯨ-ꯍꯥꯊꯨ ꯁꯦꯝꯂꯒ ꯁꯠ ꯂꯥꯎꯅ ꯇꯣꯡꯈꯠꯇꯨꯅ ꯌꯨꯝ ꯇꯝꯅ ꯑꯣꯠꯄ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯃꯨꯡ ꯆꯪꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯄꯥꯟꯗ ꯀꯧꯊꯣꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯇꯨꯝꯃꯨꯔꯕ ꯃꯥꯜꯂꯤ꯫ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯩꯗꯧꯔꯒꯦ ꯗꯗꯥ? ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯤꯅ?" ꯂꯝꯕꯦꯟꯗ ꯔꯤꯛꯁꯣꯒ ꯌꯥꯔꯛꯇ꯭ꯔꯕꯣ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, "ꯑꯩ ꯀꯣꯟꯅ ꯃꯅꯨꯡꯗ ꯍꯥꯏꯔꯒꯦ. ꯅꯪ ꯃꯩ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯑꯣ. ꯃꯩ ꯈꯤꯇ ꯑꯣꯛꯊꯣꯛꯈꯤ. ꯅꯨꯡꯊꯤ ꯅꯣꯡꯃꯪꯕ ꯃꯔꯛ ꯑꯁꯤꯗ ꯂꯃꯥꯡ ꯇꯨꯃꯥꯡ ꯂꯥꯔꯒ ꯂꯥꯛꯄꯅꯤ. ꯅꯨꯡꯉꯥꯏꯇꯦ ꯌꯨꯝꯗ ꯍꯦꯛ ꯆꯪꯁꯟꯕꯗꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯆꯦ ꯑꯃꯒ ꯃꯩꯈꯦꯠ ꯑꯃꯒ ꯄꯨꯊꯣꯔꯛꯇꯨꯅ ꯃꯩ ꯍꯧꯒꯠꯂꯒ ꯑꯩꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯃꯩ ꯃꯤꯠ ꯇꯥꯕ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯋꯥꯔꯤ ꯇꯝꯃꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯃꯃꯥꯡꯒꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯑꯃ ꯇꯧꯏ꯫ ꯉꯁꯥꯏ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯁꯨ ꯂꯝꯕꯦꯟꯗ ꯑꯀꯤꯕ ꯃꯇꯧ ꯑꯃꯁꯨ ꯊꯦꯡꯅꯔꯤ꯫ ꯍꯌꯦꯡꯈꯩꯗꯤ ꯑꯩꯒꯤ ꯔꯤꯛꯁꯣꯒꯤ ꯁꯤꯠ ꯃꯅꯤꯡꯗ ꯃꯩꯈꯦꯠꯀꯨꯝꯕ ꯙꯨꯞꯀꯨꯝꯕ ꯈꯔ ꯍꯥꯞꯄ ꯇꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯗ. ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯇꯥꯒꯗꯕ ꯃꯥꯜꯂꯒ ꯁꯨꯡꯇꯥ ꯇꯥꯗꯦ. ꯑꯈꯥꯛ ꯑꯔꯥꯎꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ. ꯗꯗꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ. ꯍꯌꯦꯡꯈꯩꯗꯤ ꯈꯔ ꯉꯟꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯌꯥꯗ ꯇꯧꯔꯤꯅꯤ. ꯍꯦꯛꯇ ꯊꯦꯡꯊꯣꯛꯈꯤ. "ꯐꯔꯦ, ꯅꯪꯁꯨ ꯇꯨꯝꯃꯨꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯨ ꯑꯩꯒꯤ ꯔꯤꯛꯁꯣ ꯑꯗꯨ ꯇꯥꯏꯔꯦꯟ ꯈꯤꯛꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯒ ꯌꯨꯝꯗꯒꯤ ꯑꯃꯨꯛ ꯊꯧꯗꯣꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯩꯁꯨ ꯌꯨꯝꯗ ꯈꯔ ꯉꯟꯅ ꯍꯟꯖꯔꯛꯀꯦꯗꯤ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯔꯤꯉꯩ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤ꯫ ꯃꯗꯨꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯉꯔꯥꯡꯒꯤ ꯄꯨꯡꯐꯝ ꯑꯗꯨꯗ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠ ꯑꯗꯨꯒ ꯉꯁꯤꯒꯗꯤ ꯈꯔ ꯈꯦꯠꯅꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯂꯝꯕꯦꯟ ꯑꯗꯨꯁꯨ ꯃꯤ ꯈꯔ ꯆꯠꯄ ꯎꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯐꯔꯦꯗ ꯈꯟꯗꯨꯅ ꯌꯨꯝꯂꯣꯝꯗ ꯇꯞꯅ ꯍꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯑꯩꯅ ꯇ꯭ꯔꯦꯟ ꯇꯥꯈꯤꯕ ꯃꯄꯥ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯍꯦꯛ ꯌꯧꯕꯒꯗꯤ ꯃꯤꯁꯨ ꯑꯃꯠꯇ ꯆꯠꯄ ꯎꯔꯛꯈꯤꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯔꯤꯛꯁꯣ ꯃꯅꯤꯡꯗ ꯑꯉꯥꯡ 4-5ꯅ ꯌꯥꯜꯂꯒ ꯆꯤꯡꯉꯛꯄꯒꯤ ꯃꯑꯣꯡꯗ
ꯔꯤꯛꯁꯣ ꯑꯗꯨ ꯑꯣꯠꯄ ꯉꯝꯃꯝꯈꯤꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯉꯔꯥꯡꯁꯨ ꯉꯁꯤꯁꯨ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯁꯤꯕꯨ ꯈꯟꯗꯨꯅ ꯄꯥꯈꯠ ꯔꯤꯛꯁꯣ ꯑꯗꯨ ꯀꯟꯅ ꯑꯣꯜꯂꯛꯄꯗ ꯆꯔꯦꯟ ꯑꯗꯨ ꯑꯃꯨꯛ ꯅꯥꯟꯊꯣꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯔꯦꯟ ꯑꯁꯤ ꯁꯦꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯔꯤꯛꯁꯣ ꯑꯗꯨ ꯏꯜꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯟꯇꯣꯔꯛꯑꯒ ꯈꯥꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯔꯤꯛꯁꯣꯒꯤ ꯆꯔꯦꯟ ꯑꯗꯨ ꯁꯦꯝꯃꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯃꯨꯛ ꯑꯩꯁꯨ ꯔꯤꯛꯁꯣ ꯑꯗꯨ ꯑꯣꯠꯂꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯂꯥꯟꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯃ ꯂꯝꯕꯦꯟꯒꯤ ꯃꯇꯥꯏꯗ ꯁꯦꯟꯗꯟꯁꯨ ꯇꯣꯡꯗꯦ, ꯃꯁꯝꯁꯨ ꯄꯨꯟꯗꯦ, ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝꯗꯒꯤ ꯈꯟꯅꯔꯒ ꯊꯣꯔꯛꯄꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯈꯥꯝꯁꯤꯔ ꯈꯥꯝꯃꯣꯏꯁꯤꯔ ꯍꯥꯏꯐꯦꯠꯇꯤ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡꯒ ꯑꯣꯏꯕꯒ ꯑꯃꯨꯛꯇꯗꯤ ꯍꯪꯕꯤꯒꯦ ꯈꯟꯅ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯂꯥꯟꯊꯣꯔꯛꯑꯒ ꯈꯥꯝꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯉꯛ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯑꯒ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯏꯆꯟꯕꯨ ꯀꯔꯤ ꯂꯝꯗ ꯌꯧꯒꯗꯕꯅꯣ? ꯑꯍꯤꯡ ꯑꯁꯤꯗ ꯁꯦꯟꯗꯟꯁꯨ ꯇꯣꯡꯗꯦ, ꯌꯨꯝꯗꯒꯤ ꯈꯟꯅꯔꯛꯄ꯭ꯔꯣ? ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯃꯥꯡꯗ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯒꯤ ꯔꯤꯛꯁꯣꯒꯤ ꯆꯔꯦꯟ ꯇꯥꯔꯛꯈꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯋꯥꯈꯟꯗꯁꯨ ꯀꯔꯤꯅꯣ ꯈꯔ ꯆꯤꯡꯅꯔꯛꯄꯗꯒꯤ ꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯋꯥꯔꯤ ꯑꯗꯨ ꯇꯝꯃꯒ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯉꯁꯥꯏ ꯂꯝꯕꯦꯟ ꯑꯗꯨꯗ ꯊꯦꯡꯅꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯩꯒꯤ ꯔꯤꯛꯁꯣ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯀꯤꯔꯛꯄꯗꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨ ꯏꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯑꯍꯤꯡꯗ ꯐꯨꯛ ꯍꯧꯒꯠꯄ ꯑꯃꯗꯤ ꯑꯩꯒꯤ ꯔꯤꯛꯁꯣ ꯃꯊꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯇꯣꯡꯉꯒ ꯂꯩꯕ ꯑꯃ ꯑꯩꯒꯤ ꯃꯤꯠꯇ ꯇꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯄꯨꯔꯥ ꯁꯪꯁꯥꯔ ꯑꯃꯗ ꯃꯇꯝ ꯈꯔꯗꯤ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯖꯈꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯂꯝ ꯑꯃꯗ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯂꯩꯔꯝꯈꯤ꯫ ꯀꯣꯟꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯪꯉꯨꯕꯗꯁꯨ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨ ꯊꯦꯡꯅꯔꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯗꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯂꯥꯎ ꯈꯣꯡꯕ ꯑꯃꯗꯤ ꯑꯩꯅ ꯊꯧꯔꯤꯕ ꯔꯤꯛꯁꯣ ꯑꯗꯨꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯀꯤꯖꯩ ꯍꯥꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯇꯧꯔꯛꯄꯗꯒꯤ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯂꯥꯌꯦꯡꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯡꯉꯛ ꯉꯛꯆꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔꯗꯤ ꯑꯩꯁꯨ ꯔꯤꯛꯁꯣ ꯊꯧꯕ ꯂꯦꯞꯄꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯐꯃꯨꯡꯗ ꯁꯨꯝ ꯍꯤꯞꯇꯨꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅ ꯑꯩ ꯊꯕꯛ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯒꯦ ꯈꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯂꯥꯏ ꯇꯤꯟ ꯅꯤꯡꯊꯤꯖꯅ ꯈꯣꯏꯔꯝꯃꯕ ꯃꯇꯨꯡ ꯑꯃꯗꯤ ꯑꯩꯒꯤ ꯔꯤꯛꯁꯣ ꯑꯗꯨꯁꯨ ꯃꯥꯏꯕ ꯇꯧꯔꯒ ꯅꯤꯡꯊꯤꯖꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯃꯒ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅ ꯍꯜꯂꯛꯄ ꯌꯥꯎꯔꯕꯁꯨ ꯍꯟꯗꯛꯇꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯏꯁꯥꯗ ꯑꯀꯤꯕ ꯄꯣꯛꯈꯤꯗ꯭ꯔꯦ꯫ ꯍꯥꯟꯅ ꯑꯩꯒꯤ ꯔꯤꯛꯁꯣꯗ ꯆꯔꯦꯟ ꯍꯟꯖꯟ ꯇꯥꯈꯤꯕꯗꯨꯁꯨ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯁꯨꯝ ꯋꯥꯈꯜ ꯇꯧꯕꯗ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯊꯣꯛꯈꯤꯕꯒꯤꯔꯁꯨ ꯈꯜꯂꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯅꯣꯡꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯃꯤꯑꯣꯏ ꯑꯃ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯏꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯃꯤꯑꯣꯏ ꯈꯔ ꯇꯧꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯌꯥꯝꯅ ꯃꯝꯕꯗꯤ ꯑꯣꯏꯗ꯭ꯔꯤ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯐꯝ ꯑꯗꯥꯏꯗ ꯆꯪꯁꯤꯜꯂꯒ ꯃꯤꯑꯣꯏ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯦꯡ ꯑꯣꯏꯒꯗꯕ ꯑꯗꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯉꯁꯤ ꯊꯣꯛꯏꯕ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯥꯏꯗ ꯑꯦꯛꯁꯤꯗꯦꯟ ꯍꯦꯛꯇ ꯊꯣꯛꯀꯜꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯕꯗꯨꯁꯨ ꯒꯥꯔꯤ ꯑꯅꯤ ꯊꯦꯡꯖꯤꯟꯅꯔꯒ ꯊꯣꯛꯄ ꯑꯃꯠꯇ ꯅꯠꯇꯦ, ꯃꯇꯣꯝꯗ ꯂꯥꯛꯑꯒ ꯃꯁꯥ ꯃꯇꯣꯝꯗ ꯊꯣꯛꯆꯕ ꯉꯥꯛꯇꯅꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯉꯛꯂꯤꯕꯅꯤ꯫ ꯍꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯐꯥꯎ ꯁꯨꯃꯥꯏꯅ ꯇꯧꯈꯤꯗ꯭ꯔꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯪꯂꯨꯕꯗꯁꯨ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯌꯧꯔꯛꯄꯗ ꯒꯥꯔꯤ ꯌꯥꯔꯛꯇꯕ ꯑꯃꯗꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯒꯥꯔꯤ ꯃꯃꯥꯡꯗ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ ꯍꯥꯏ꯫ ꯇꯁꯦꯡꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ꯫ ꯃꯗꯨꯗꯤ ꯉꯁꯤꯗꯒꯤ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯈꯤꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯈꯤꯗꯕ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯐꯝ ꯖꯒꯥ ꯑꯁꯣꯝꯗꯒꯤ ꯅꯨꯃꯤꯗꯥꯡꯕꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯁꯥꯏꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯗꯨꯀꯥꯟ ꯑꯃꯁꯨ ꯎ ꯃꯈꯣꯡ ꯑꯁꯥꯏꯗ ꯐꯝꯃꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯨꯀꯥꯟ ꯑꯗꯨꯗꯁꯨ ꯇꯝꯅꯕ ꯍꯧꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯗꯨꯀꯥꯟ ꯐꯝꯈꯤꯗ꯭ꯔꯦ꯫ ꯈꯪꯗ꯭ꯔꯦ, ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯒꯅꯤ ꯆꯤꯡꯅꯩ ꯍꯥꯏ꯫ ꯖꯒꯥꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯇꯣꯏꯅ ꯊꯣꯛꯂꯤꯕꯁꯤꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯪꯅꯔꯨꯕꯗꯒꯤ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯀꯤꯔꯕ ꯋꯥꯐꯝ ꯀꯌꯥꯁꯤ ꯑꯗꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫
Nupa adugi wafam aduda aisu mamangda aingonda thengnarikiba thaudoksing adu makoidasu wari tamami. Asumna numid adu aisu warising adu tarubadagi kimankiduna ngantana yumda adum halakhi. Aduga aigi nupidasu wari pumba tamami. Aigi nupina amuk sumna kumaki. Tada jaga aduda ningamdana sikiba nupi adugi thawai adu koichat chatlaga leiri. Tada nang mafam adomda chatluranu. Atopa mafam amada oina chatlo hairaki. Masigi matung aisu lambel adu hanagum kaya toinadi satkidre. Aisu objekti paisa khara talaga isagi khol masa ama leiduna okto thauduna leijare. Tawadabu mafam jaga adu hauji oina tamnaribra tamnadraba haibasi ai hauji oinadi khangba ngamdre. Mayam ahambagi wari asi matang asaida loijare. Ani suba wari si amuk mayamda khudon tamjagi. Wari asi aina sahi taratare surakpa matamataida sada thengnarikiba thaudo amagi wari. Matam aduda aigi imung manungsu yamna nangba haibadu oirami. Aisu yungi mateng kitangda oirabasu pangba ngamnaba haiduna thabak ama thiba horami. Lekaigi yambagi garida handelman oina ai gari satpa horakhi. Asumna tha amani chalaba matungda nongmadi aina chaliba gari adu ikhang khangaudana yarakhide. Mafam jaga adusu suklaba singi matai amada oirami. Masina maram moiraga yamba adusu garigi part laungnaba ifanda thokpa tarami. Aichu suklaba sing aduda itanta tawpong khangamdi. Tawbadabu aina mafam aduda leibada sanabagi chengdi walamdi. Isang napigi oinadi aina leiba satpham dukandi mafam adudagi yamna lapami. Phana masi oidunasu sadabadi yadabana lapakasu lapna khongna chatlaga leithok leichin tawrami. Mafamdusu sukka sukpane aisu isada hainadaba ama phawrami. Numidangi chaksu numit tadringaida thonglaga nganna chathoami. Asumna nongnini aisu kina mafam aduda leirami. Adubu nongmadi ikhang khangaudana yamna thuna numit tasalakhi. Saicing thongbusu amata nanghaude. Maduda aisu masidi toage chaksu mapanda thonggadabani. Ngasigi numit asisu mawong amani khanduna sak sadabi gari manung aduda tumba dum sangami. Taja aduda aina tumlingai karino khangdaba yamna hainadaba khonjel ama mapandagi tarakhi. Maduda aisu makhol adu karino haiduna ngahakti phammaga tarami. Matam aduda chaksu yamna lamakhi. Pung yengubadasu ahingi pung amamuk tarami. Madudagi aina ising kita takke haiduna gari manung aduda yengubada ising di mapangi tengki manakta leiki. Aisu kina gari dagi kumtharaga ising adu lauraga gari manungda kakhalake hek tawrokpada nungum mapusak amana aigi tungda thomakhi. Maduda aisu karino haiduna tungsat laungna onthoktuna yengubada sing mathak aduda nupi ama aingonda munna yengduna leirami. Madudagi aisu isada pakhalakpadagi gari manung aduda thuna sangsalami. Aduga gari ki thungnaw ningsensing adu phi amana loina kupsalami. Tanja adudasu gari gi mapanda miyoi ama lepaga leibagi sanil amasu isada phawrakhi. Tasengbadi madu aigi wakhanna ka hena kirubagi ra karino sagumasu amuk hekta malami. Adubu kariguma sa oiragadi khongba lawbagi makhonsu tani. Tawbadabu numit adudi miyoi ama gari gi thong mapada masi lengdana leibagi mawongni tawrakliba mataw adu. Asumna ahing adumadi aisu kimankhiduna makhon thoktana thamoi nungda kapami. Wakhandasu masigi sinpham masi thadoagesu khalakhi. Nonghek nganbagadi aisu gari driver adu bungairami. Ma hek lakpaga handakti gari du yagera yaroigera yumda adum hankrage haiduna ngairami. Adubu numid adusu gari driver adu lakhidi. Matam aduda aisu ngarang numidang chaka chadabaga numidangi yauna chak adu thungjalami. Lamben aduda lakpa gari singdasu aina sumna hairami. Yamba horen hangadaba leiragadi tamo sunindo hayeng mag gari pat phangera phangwegera aibu lawbu lao khara haibiyu. Mana hayeng laktragadi ai gari sing hodoklamlaga yumda hankrani hairami. Aigi wafam aduda atopa gari driver sing adusu nungaitaba poklami. Aduga ingonda sumnasu haibiraki. Inaw nangna yamna nungaitragana akoiga hujik adum chatkrasi. Singya sida natomda leibada nang khudong thiba tagani haibirami. Adubo aidi ngasi tangdadi yengagi haiduna lehawi. Asumna numid adusu ai gari manungda sai sing loina pusalaga ngantana chak tuoga tummage khalami. Phana masi oidunasu chak tokjarabasu ngarangi akiba mataw adu ningsingakpada ai tumba sukya yaramdi. Kisu yamna kirami.
Ngayakti aiki akiba wakhonsing adu sum khanna khanna tumthagibasu khangauti. Tawbadabu nongalamdagi pung 3 tarakpa matam adaida gari gi thong adu pokok thilaki. Mataw aduda aisu yum oiraboi ningdana phuk laungna haugalami. Adubu aina lairiba tumiba mafam asidi jingyani khangakpadagi aisu isada pakhat tukatpa hengkalaki. Mapandagi su pokok thilakpagi makhol adusu leppa leitana thilaki. Ahing adumadi aigi punsida nunganba ngaibada khwaidagi waba mikup haibadu oirami. Nungalamdagi matam adudadi ngasai thilamba makhol adu chaplepki. Aduga miyoy ama sum chatkibagi makhol ama ina tarami. Handakti aisu wakhal ama laki masidi kanararoi. Mafam asida leibada ai thawai soidana mangagani. Magi gari sina luba nate. Gari edu solon selamaga arakpa gari amada ai yumlomda thorakki. Kona aina gari chatpa miyoy ataida hangubadasu aina leiruriba mafam jaga adusu thainadagi khara hainaba mafam jaga oiramki. Jaga adusu mamangda gari su yamna accident thoktuna mi su yamna siki hai. Thaudo asidagi aisu gari gi sinpham ase khudakta thadoki. Tawbadabu hawjikti ai West Bengal gi circus ki mafam amada leiduna nungaiba punsi amada paisa tanba ngamjari. Masini mayam ngasige Rian horror story mathangi wari thagalakpada mayam punna muk thengnarasi. Ngasigidi mayamdagi kainana ba bidya lausari.